Akasbani Imphal Ngangbam Nganthoi na pau pajari. Mukhyamantri Yumnam Khemsana tongan security force ki makok thongbo official singa unaduna Rajya sida tangdulai taba puraknabagi matangda wari sanakhre. Mukhyamantri Secretariat CRPF Manipur amadi Nagaland sector gi Inspector General Rajendra Narayan Das na luchingba kangbu amaga Mukhyamantri Yumnam Khemsan ga unaduna Rajya sigi haujik lairiba santi raksa gi phibam gi matangda khanakhi. CRPF na Rajya Sarkar amadi tongan ba security agency singa khusamnaduna Manipur da tangdulai taba puraknaba honariba sibu Mukhyamantri Yumnam Khemsan singthakhi. Amaromda Inspector General Assam Rifles IGAR South Major General Gaurav Sharma amadi Mapan Suba Sector Assam Rifles ki Commander Brigadier Pratyush Kumar na Mukhyamantri Secretariat Sri Yumnam Khemsan ga unaduna wari sakhi. Manipur University da pangthokadaba convention amagi matangda sukupna khanakhi hairi. Mukhyamantri Yumnam Khemsan hairi lamdam sigi artist singna santi gi paujil sandoktuna amaga nungsi sana na hingminana bahonabada mateng pangbagi tangai fadaba lei. Mukhyamantri gi Secretariat ngasi Rajya sida leiba tongan ba art makhal singi artist singa Mukhyamantri Yumnam Khemsan ga unaduna haujik oriba Rajya sigi phibam gi matangda khanakhi. Asigumba tanja sida yengthinabagi wakhal thadoktuna nungsi sanaba purakna bahonabada artist singi thodang chawi. Mukhyamantri na makhata na hai furup amagi miyoy khudingmak po ikhoina lana ubadi sumloi. Rajya sida English ngani kulumdogi May 3 dagi thorakhiba irang marakta thokhiba thodok ama ningsingladuna Sri Khemsan na hai irang kanna leiringai matamda henglep kendragi MLA Lejamang Haukipta Churasanpur da leiba thabak suba miyoy chama kun ngakpi senbina ba haijakhi. Madugi matung ina sinmising adubu ngakpi senbiduna tekta kaidana Imphal ya holakhi. Asiguma thodok kya leiri maramasina furup amagi miyoy khudingmakta lana ubagi mahutta aranba tawbasingda mityeng changbana chungani haikhi. National Register of Citizen gi matangda artist singna pukhalakpa wafambu taramna okladuna Mukhyamantri na hai Rajya sida NRC chanahan bahibasi sarkar gi su apambani. Campaign for Just and Fair Delimitation JFD na Manipur da NRC tawdana mikok thiba yaroi haiba dabi taksinduna kauba pung 9 gi general striking asinini chanba aroiba numitasu miyam gi mahusa gi punsida sauna kaiba thokhi. Tampaki jila pumnamakta Kaithel amasung dukan sing thong hangna khide thawpam sing thong lon khi lambida passenger puba gari chena khide Imphal West amasung Imphal East ki tongan ba mafam sing da general strike sagot pasingna lambida thoroktuna mafam kya da lambi thengki. Thawbal Kakching amasung Jiribam jila da su general strike na Kaithel dukan lalolite ki mafam sing loina na school college sing thong amata hangna khide loina na general strike sagot pasingna lambida thoroktuna gari chathok chasin thengbagi khongjang sing chathakhi. JFD na kauba pung 9 gi general strike asi ngasi ahing nongyai da loiragani adubu kendra sarkar gi office sing boycott tawbugi khongjang makha sathakhi gani hairi. Manipur da sana khona ba hena sakhor hanaba pandamda donor mantraloy na polo ground ahum lehenaba ayaba pire mapal kangjai bungda hana leiriba polo ground asigi mathakta marging amasung paubitekta sagol kangjai yokhanaba polo ground semgatnaba ayaba pikhibani. Khongthang asina sagol kangjai yokhatnaba lamdam sigi polo sanaroi sing training piba amasung Manipur gi polo masana bu malemda hena masak takpang amnaba khudongchaba kya phanghalagani loinana thorang asina masana sigi international tournament kya pangthoktuna sanaroi singda hena khudongchaba piragani hairi. Sahi khudingi August kunda pangthokpa Manipuri lol numit kamari leinana Akasbani Imphal gi ipau kangbuna akhanana sandokpa thoram hayeng numidang pung 8:05 da sandokjagani. Thoram asida expert oina lengsin bigadaba Manipur Sarkar gi Directorate of Language Planning and Implementation gi Director Laistram Radhakanta Singh aikoi gi mihut khaidem gi chandraga wari watai sanaba taba phangbigani. Thoram asi Akasbani gi YouTube channel da su live streaming tawgani. FIS Men's Hockey World Cup ki Pool D gi match amada Bharat na Pakistan bu panjil 5-3 da maithiba pikre. Bharat ki mai pakpagi panjil sing adu match ki minute 5 amadi kunda Harmanpreet Singh na 2 chankhi. Abhishek na match ki minute 13 amadi kunmari da panjil 2 amadi penalty stroke Hardik Singh na panjil amaga chanduna Pakistan bu panjil 5-3 da maithiba pikhibani. Pauloi jare.